खुरुमजरी ISTV पाउमित यंग ताबरी बसिंगबु तराम नोकजरी अहानबदा मरुइबा पाउ मणिपुरदा सेरिकल्चर चौखट हननबा सेरिकल्चर फेस 2 गी लुपा करोड़ 13.3 लेरे हाइना मिनिस्टर गोविंदास कोंथौजमना फोंदोखरे पाउ संदोकना पिजरी मणिपुरदा सेरिकल्चर चौखट हननबा सेरिकल्चर फेस 2 गी लुपा करोड़ 13.3 लेरे हाइना मिनिस्टर गोविंदास कोंथौजमना फोंदोखरे ngasi kwaktada leiba sericulture center da pangthokpa mahiroi singbu sericulture gi lamda hena khangnanaba training pibagi thoramda minister na wafam asi phongdokhibani thoramadda youth affairs and sports parliamentary secretary M Prithviraj amadi commerce and industry gi principal secretary O Navakishore su sarugyakhe toan ba district mapandagi khangatlaba mahiroi chamyang khaina training aduda sarugyakhe wangang khiba singna phongdok na khibada tha ama chupna chathagadaba training asida yauriba mahiroi singna sericulture gi pothok hena puthokna ba khotnabada achawa mateng oigani sericulture phase 2 gi thabak paikhatlakpada training da saruk yariba singna khudong chaba phangani manipurda sericulture chaukhat handuna lamdam sigi senmitlonda fagat hananaba sarkar khaktanatana farmer amadi miyam gi achawa mateng changi haikhe गोविंदास कोंथौजमना मखातारदुना लिसिंगनी अमदगी क्वाक्तादा लेरिबा सेरिकल्चर ट्रेनिंग सेंटर असि मथौ तौददुना लेरुरबने हंदक्ता सरकार नमित्येंग चंगबदगी मथौ तौदुना पाइखतपा याबा थबक पाइखतकने जापान की मखादा सेरिकल्चर फेस 1 पाइखतपा लोइख्रबा मतुंग हौजिक फेस 2 गी दमक्ता लुपा करोड़ 13.3 स्टेट की फाइनेंस दा लेरे सेरिकल्चर की पोथोक हेन पुथोंगना बहोनरिबा फार्मर सिंगी दरकार लेबसिंग यंगसिंपगा लोइनना इकोनॉमी फगतना बहोनगनी हाइखे ब्रिटिश लेंगा के मायोक्ता हाइपौ जादोनांगना थौना फना लेपतुना निंगतम लालहौ अमगी पाउजेल पीखी हाइना प्रोफेसर गांगोमई कामैना फोंदोखरे ngarang jadonang observation committee na sinduna nungba bazar da pangthokpa haipau jadonang leikhidabagi marfuni thoi suba common thoramda mahangna wafam asi phongdokhibani thoramda da jaliarong body gi president R Chawang amadi UNC gi hana president oramba Samson R su sarugyakhe miyamna leikhidrabagi photo da leisu katunai kai khumnakhe थौरमदुदा वांगांखिबा सिंगना ब्रिटिश लेंगा के मायोक्ता लेबगी दमक हाइपौ जादोनांगबो थौरी यानदुना हाटखिबा नुमित असि मणिपुर गी इतिहास दा मयेक लाना लेहौरगनी महाकना पांगथोखिबा थबक थौरम कयागी मतंगदसु वांगांखे प्रोफेसर गांगोमई कामई ना ब्रिटिश ना मणिपुर बु लिसिंग अमगा चनिपान मरफुद्रा माथोइदा लौसिलबा मतुंग मरैबाक निंगबा मियोय कया थौरी यानदुना हाटखे मखोय सिंग अदुगी मनुंगदा महाकसु अमने महांगना मनिंग तंबा लेबाक अमगी दमक मथौना लेना लांथिंग नखिबनी हाइखे in future where Mr. Writer was saying this, therefore this he can use this term Nangaraj to describe the political pronouncement of Haipau Jadonang. So it was he who said that the Jadonang had declared Tabui Nangaraj. मणिपुर सरकार ना सना कोनुंग लोकसिन ननबा होनरकपगी सरुक अमा ओइना सेमखिबा हाई पावर कमिटी अमदी सना कोनुंग लुक की मिहुत सिंह यावबा मिफम अमा ngasi पांगथोखरे कमिटी की चेयरमैन ओइरिबा मिनिस्टर TH देवेंद्र गी सेक्रेटरीएट लेबा ऑफिस चैम्बर दा पांगथोकपा अहानबा मिफम अदुदा कन्वेनर MLA N Biren अमदी मेंबर MLA T मंगी बाबुसु सरुग्याखे लोइनाना सना कोनुंग कनबलुक की प्रेसिडेंट गोपाल मचा यावना अतई मरोइबा मिहुत कुंथ्रारोमसु सरुग्याखे हाइरे ngasi ayukpung 10 makhaidagi hauna khanaba aduda sanakonung semgat saganaba khanakhe sanakonung kanbalup ki maikaidagi sarkarna sanakonung semgat pada athingba leite adubu sanakonung loksinbadi yaroi haiba wafam phongdokhi haire hafta amagi matungda anisuba mifam pangthoklaba yai hainasu ISTV news na phangba pau amana haire ani suboina pangthokadoriba mifam aduda chapchaba wafam khangbangamgani haina thajanari tarakpa pauda manipur MBBS BDS course lisingani tara humdoi tamnanaba khangatlaba candidate singi counseling lakliba September 3 ta pangthoklagani hairi health department na sinduna pangthokadaba counseling numit asida kanagumba singna ban amadi general strike tawbidanaba phongdorakli Sumang Lila drama amadi thangtagi saknairaba guru Birjit Ngangomba ngarang masagi mayum Nagamapal Kangjabi machinda leikhidre masagi chahi humbudra nipan rom suraba saknairaba guru gi aroiba mathaumangam ngasi pangthokre aroiba mathaumangam pangthokpagi thoram aduda film drama lila amadi political party singi luchingba sing yauna civil society organization kayagi miyoi singsu sarugyakhe Manipur State Sumang Lila Council gi maikaidagi lila hogdokpagi shaihau isai oina sakpa
kawas saktuna ikai khumnabu utki loinana leisu katuna ikai khumnabu utki tungda miyamgi oiba khongchat ama Nagamapal dagi Shumang Lila Sanglen phawba chatki mafam aduda ikai khumnabu utlaba matung MDU phawba amuk purakhi mafam adudasu drama gi artist singna leisu katuna ikai khumnakhi tungda lamphel da leiba film forum Manipur gi office ta puraktuna artist singna ikai khumnabu utlaba matung Nagamapal da puraktuna aroiba mathau mangam pangthokhi Laikhidraba Birzit Ngangomba listing amaga chamapan kuntra mangagi October kunmapan da pokhi apokpa amadi apokpigi mamingna Laikhidraba Jugindro amadi Ibetombi kawi Thangtagi lamda Laikhidraba Jugindro amadi Madhumogolge makhada mahaitamkhi tungda tongan ba oza singdagi martial arts ki matangda mahai tambaga loinana theater gi lamdasu NSD gi mahairoi ama oina body movement amadi thangtagi mahai tamkhi Lesingamaga chamapan kuntrama thoida linkhatkiba MDU da artist oikhe MDU gi director ama oinasu drama kunipan direction pikhe Lila Chatruk Henbagi director oikhe MFDC gi board ki director oiriba Laikhidraba Birzit organization kaya gi luchingbasu oirami mahak tongan ba award kaya fanglaba mishakamani aroi boina pizza tu Lila oina puthoknaba takpi tambiramkhe Saknai Raba Guru Birzit Ngangombana Laikhidabada Loop Kayana Awaba Phongdorakle Loop Singh Adudi All Manipur Anti-Drug Association Sangai Films Uripok Fly High Film Uripok Cine Artist and Technician Manipur Any Center for Art and Research Association Manipur ni Sel Lairaga Karamna Sizinagani Amadi Karamna Tungsingani Haibagi Matangda Nomagi Oiba Regional Level Seminar ama ngasi Manipur University da pangthokre Manipur Institute of Management Study na National Stock Exchange of India Limited amadi Security and Exchange Board of India ga punna sinduna pangthokpa seminar aduda NSE gi Gaurod Dhanuka amadi NSDL gi Supratim Mitra yauna atai mioi kyasu sarukya khe MEMS ki convener Dr. W.C. Singhana seminar asi pangthokpagi matangda wangang laduna aikoina matau karamna sel puthokani haibagi matangda mamut tana khangnade sel leiraga kari tawgani haibagi matangda khanghanbaga loinana karamna sel tungsingani haibasi miyamna punna khangminabagi pandamda seminar asi pangthokpani haikhe financial institutions ka mari na NGO mayam tawriba adagi self help group tawriba sigumba society gi laile sudi hairaba paisa su lairaba at the same time paisa si bank tadi taraga lairaba to bank ta taraga lairaba paisa su na masi invest putragadi akhoi kana ba sigma ta lawai laba aduna adudi mayam sigi area sa dai kona sigumba comment amaka ai learning amaka pining magi mari na sinda seminari PS Communication Production na puthokadaba Manipuri Digital Film Usilgi Yaifathongni Thauram ngasi Chingamakha Phuramakhongda leiba Tajogi yumda pangthokre Thauramda ISTV Network ki President Khamba Salam Film Director Gilgi Secretary Prakash amadi Milalgi President Tomba Mangangsu sarukyakhe Masak naiba artist kayasu sarukyakhe ba thauram aduda afava film puthoknaba kari tawgadage haibagi matangda mioi kyana wangangkhe Kaiku amadi Balana maru eba role logadaba film asigi story amadi producer na Sailendrani screenplay amadi director na Pauzel ne Pauzel na phongdokhibada mamangi film sing asidagi ushil film na khara tongan ba mawngda puthokani film asi mai pak na ba honabada pumnamaki mateng changi haikhe Khamba Salam na matam amada Manipuri film malemda yamna phawkhe adubu marag amadi film gi khongchat khara taplurabasu ngasidi thak wangle haikhe lam sida sinfam oiba mioi kya thorakle masimak yamna phaba khongthangni film puthokpa matamda aphaba film puthokna ba honabiu haikhe now selling script yamba pauze daw pona screenplay direction so bidna photography ba usin aphobin ni hai khajai je tong ko ju manu ba bari sing bi le aina peso ajene ali film industry se thak thungaba masa thok pijaba tungba industry job industry mo oi wari ni state tuna Ziribam Police Station da VDF oiba mioi ahum gari huran bada yauram badagi mitai naha club ningthembam na phare phagalaba VDF ahum adudi ayekpam chawbas chahi kunmanga apokpa Labaina Singh
Pakhan Kasar Assam Ahobam Jiten Chahi Kunhumdoi Apokpa Babatombi Champanagar Jiribam Amasung Thongam Tomba Chahi Kuntaruk Apokpa Rajkumar Kadamtala Jiribam Dagini Tha asigi kuntaret amasung kunipangi lonaba ahing pung ama minute kuntrarom taba matamda ningthembam dagi mutum bhupen koba amagi Honda Activa ama BDF ahum siyauna mioi kharana huran khibani haire mutum bhupen na mahaki gari adu BDF ahum asina huran khibani haiba pau phangbadagi maitai naha club ningthembam da wakat khip ngarang nungtil BDF ahum adu club ta kauduna wahung pahung chathabada thogdok adu makoina chathakibani haiba khangbangam khip makoi ahumna haidorakpadagi Silchar Kasardagi Bimol Koba Nan Manipuri Amasu Yawi Hairi Makoina Huran Kiba Activa Adu Sorok Atingbi Khunau Dalaiba Ratan Koba BDF Amagi Yumda Thamli Haina